Times of Manipur gi nungdangi pauming tabiriba mayam punmopu ASHAPRIYA na taram nokchari ngasigi maruiba pausing miyamda sandokna pizari Manipur gi maihorol degi leizaraklaba ipa ipu singna sa lalda seasoner kiba lamdam asigi amatangairaba martial art form ama oiriba thangtabu malem gi fambak thakta pukhatuna malem da saktak na bohotnabagi tangai fadaba lei haina Manipur gi Chief Minister N Biren Fongdokre Wafam asing asi CM Secretariat lamdam asida leiriba tongan balup kayana saruk yaduna thang tabu chawkhat hanbagi pandamda pangthokiba khananainaba mifam amada haikibani mifam aduda tongan balup ki luchingba singna thang tabu chawkhat naba hotnabada mathau taba thang tagi loisang ama sabinaba wafam yauna mathau taba machak sing marang kaina thambiyu haike Chief Minister namakha taraduna sarkar asina lakpadagi lamdam asida chingtam gi marakta nungsi chanaba puraktuna Miyam gi fathaurang kaya paikhatuna lakle lamdam asigi puwari ga sagonaduna laklaba martial art form ama oiriba thangta asibu chawkhat anaba lengak asina mityeng thamle thangta asibu malem gi thakta pukhatna bahonabada mathau taba yengsinaba committee ama semlagani loinana CM Indigenous Martial Art Annual Meet mai horol gi thangta changdamnaba haina calendar da haplagani haike jaga da lebiriba hairiba sigi sindam sangsin haida Madu identify to Toga, Satra Kaya with names, details, Jaga available over Sanabun later begin a Kadai, Sanabo, sing machine Kaya later, I have been a single, Premium Tana Minerva, Gomena Karito, we have a gay, Karimating Pang, we have a gay, Yenzaki and Adui. Haukiba chahi amadagi lamdam asida law and order gi fibam phagalakpadagi ngasidi railway gi project sing asi aduki matik khumang changsin bangam libani amadi lakadoriba ing kumja lising ani kunithoi da Imphal railway project asi loisin lagani laibok faragadi madugi mamangda loisin ba yana leire haina Indian Railways Authority gi General Manager NK Prasad na paumi sing da phongdokre Wafam asing asi Indian Railway Authority gi General Manager NK Prasad amadi Chief Administrative Officer Mohal Lal Laktuna Imphal West Malom Maning Lekai da Laiba Imphal Railway Station gi construction sites saba haunanaba yengsin khongchata phongdokibani Panba yabadi Imphal Railway Station asi haukiba chahi lising ani tarataruki May 13 da matam madugi ruling government na urep uyung tamkibani Ngasidi chahi hum fazilaklaba fawba mamangi special contractor matik chadabana sem saba loisinba ngamdana leirakibani Mamangda SDR construction na saba loisinba ngamdaba adu ani suba tender asigi oina Bharatiya Infrastructure Private Limited na sem sagadauri Tawbatabu hauzik fawbagi oina Imphal More Railway sembagi thawrang leirabasu thabak paikhatpadi haudre ngasigi yengsen khongchet aduda General Manager NK Prasad na Sagadoriba Imphal Railway Station asina Manipur miyamda chawkhat khongthangi anoba mangal pibada achauba mateng oiragani haiki hiramasida report ama Ani tarataruki July gi tang 13 da Imphal West ki manung channel leiriba malom manung da huji kanna construction work chathariba India gi oina khwaidagi sangba tunnel haidi tunnel number T20 hangni haina urep uyung yungkhraba matungda ngasidi mafam masida Indian Railway Authority gi higher authority sing mingoina pallabda General Manager NK Prasad amadi Chief Administration Officer akhoigi Mohol Lal Laktuna mafam masida yengsali mafam masida chathariba construction work asi kam sangna kayam kuina chathagi gani amadi railway higher authority singi maikai dagi ju karin mijeng leiribage haibadu mayam punna khangminasi We have 13,000 crore for the entire project from Jiribam to Imphal. Of course, our contractor is saying that he'll be able to do before that. We'll try to finish it before that. You will see the progress since all of you are here. You can see the progress. Law and order is now much better, much better, I would say. And therefore, I am confident. We want to develop the railway line. We believe, and I think now by now the people believe this is going to really benefit in terms of socio-economic development of the entire region and connectivity with other parts of India. Sahi ahungi mamangda Imphal railway station asi sanaba urep uyung yungba tarabaju ngasi fawbada sabal loisandana leiragliba asigi matangda ngasidi ani suba tender gi oina Indian Railway Authority ge GM amadi administration sing laktuna ngasidi yengsin khraba amadi sabagi thabak haungnabagi kana thaurang tauri panba ya ing lising ani kunda tupul fawba
लोइसलगनी अमदि इंग लिसिंग अनिगा कुनिथोइदा सुंगसोय सोइदना हाइबा प्रोजेक्ट टेंडर असि साब लोइसनदुना इम्फाल रेलवे स्टेशन असि मियामदा सिनरगनी हाइरि तौबदबु हाइरिबा रेलवे स्टेशन साबगी लोइसनबा असि इंग लिसिंग अनिगा कुनिथोइदा साब लोइसनगदोरिब्रा लोइसनलोइदोरिब्रा हाइबसिदि लाकदोरिबा चहिना खंगलगनी कैमरा पर्सन ओरजित गलोइना पाउदमजरिबा एमबे लोवांग टॉम टीवी न्यूज़ इम्फाल वेस्ट मालोम North East ahanba oigadaba National Commission on Disease Control NCDC state asida linkhatnaba thorang loire amadi cancer hospital su hanganaba process loirakle DPR thakre haina health minister Eljend Kumar na phongdokre wafam asi ngasi Jenims ki blood bank ta pangthokpa hemophilia amadi thalassemia na naraba mioi singidamak lemna layengba amadi lemna hidak langthak phanganbagi thoramda phongdokhibani State Health Society National Health Mission Manipur na sinduna pangthokpa thoram aduda Jenims ki director Professor T.H. Vimo National Health Mission Manipur gi state nodal officer Dr. L. Tombasu sargyakhe mioi bagi ida thokpa laina ani asina naraba mioi singda minister na hidak sing lemna yanthokhe Minister Jenda Kumar na makha taraduna sel thungi awaba leibana state asida ana aye ki lamda ahen ba midyeng changduna miyam gi apamba sing khara makhai phanganaba honare मियोय बगे हक्चांग दसेलिबा ई असिगी मंपांगल सोंथरकपदगी ओइरकपा लाइना मखल असि लायेंगनब होनबदा असुकी मतिक अवाबा मा मायोकनादुना लाखे सेल थुंगी अवाबा लैबा इमुंग कयादा लाइना असिना नारबदी हेना अवाबा मा ओइ मसिदगी खरदा ओइरबसु कन्ननबा हाइदुना स्टेट सरकार ना होनदुना ngasiदगी जेनिम्स अमदि रिम्स दा लाइना मखल अनि असिदा लेमना लायेंगबा अमदि लेमना हिदा फंगनबा हौरे मखाताना स्टेट असिदा कैंसर हॉस्पिटल अमा थमननबा थौरांग लोइरकले लोइनना NCDC su hanglagani haike treatment of ni lem hidak pili factor 8 and my hadin hai sei matud category ani lai hemophilia ana bagi lai hung se madut lai bu kangu sing sela I to on demand sai koi doctor tomsana hai ba dona natakana khoi prophylactic therapy si to kan changa do hidak sing amsi treatment se koi lem na koi madu Rimsta amachung Jenimsta madu asidagi pi hawrani habito mamaya ngonde declare to se macha home am dai se menjilis man to loki menjin na kan honare ado ko ni khamba diri kuna akoi sigi lady bakilgi with this sense of dedication akoi na pula ga phong changil lakpa taragadi koi yamna thuna koi masi home am si men ngam gan kali the national health mission masina JCLPS na mamang taktagi lamdam asida inner line permit system chana halu haina tanduna lakpa dabi gi saruk ama oina ngasi Imphal gi tongan mafam singda warol tara yauba wall poster thepagi khongjang changsen bahukre JCLPS ki student wing amadi women wing na mapungoi ba thodang lauduna chathagi ba wall poster aduda Manipur Assembly na pass tokiba the Manipur People's Bill lising ani taranipan athuba matamgi manungda India gi president na SNPU NRC updation gi thabak athuba da paikhatlu lamdam asigi indigenous people kallo India gi kanglup naiba thausil yaningde haibana chingba warol sing yauri khongjang adu da saruk yakiba students wing gi convener Dhana Kumar ning thauzana lamdam asigi yalhomi sing kannabagi damak JCLPS na tumina khak laitri Manipur Assembly na pass tokiba the Manipur People's Bill lising ani taranipan India gi president na SNP tuna ek onna lamdam asida inner line permit system chana handriba fawba khongjang hanba leiroi haiba yauna wafam kaya phongdokhe masi ekoina pocha campaign hokdok sariba si ekoi JCLPS nominal leite haibadu mayam lebang mayam da khangan naba ekoi ngasi pocha campaign sin tokjabani ado ekoi pandamdi Manipur lengang na 2018 da pass tokiba The Manipur People's Bill 2018 athu matamda Indian government Indian ki president na SNPB duna Manipur ek oina sada duna Manipur da ILP system sana lu haibo phom JCLPS ki mai khedi thamjari adu loina na adagi khoi gi yum sabiri ba sini nau sing na labor sing adi mystery sing non Manipur sing pusan birakpa adi non Manipur sing season ba topiu ekoi gi lamdam sida leijari ba ekoi gi sin missing yokatuna ekoi gi sini nau sing na ekoi lamdam sigi sin missing na akoi gi tawgadori thabok sing asi akhoi sin missing na tawon si abo phom JCLPS ki marketing thamjari World Bicycle Day ga mari lenana Captain PD Minister Karam Shamna ngasi mahaki quarter dagi office fawba cycle thoduna chatkre hiramasi ga mari lenana Minister Karam Shamna World Bicycle Day asi maru oina chathok chasingi charge hantha hanana ba lambi thong matik chana leitaba mafam singda
mahai masing tamba parking ya awaba leitaba environment friendly oiba amadi cycle gi kanaba kaya asi tungi mirolna khanghaunabagi wakhalonda ngasigi World Bicycle Day thoramasi pangthokpani haiki ꯑꯩꯈꯣꯏꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡ ꯐꯕ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯠꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯑꯗꯨꯒ ꯍꯥꯔꯠ ꯗꯤꯖꯤꯖ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁꯅꯆꯤꯡꯕꯁꯤꯡꯁꯤꯁꯨ ꯑꯗꯩ ꯐꯍꯟꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯆꯥꯎꯈꯠꯂꯛꯄꯗ ꯌꯥꯎꯔꯒ ꯂꯥꯛꯄ ꯁꯥꯏꯀꯜꯁꯦ ꯊꯧꯗꯨꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯗꯩ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯜꯂꯒ ꯃꯇꯧ ꯇꯝꯃꯒ ꯑꯗꯩ ꯊꯕꯛꯁꯤꯡꯁꯦ ꯆꯠꯊꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩ ꯍꯧꯔꯛꯏꯕ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯃꯁꯤꯒꯤ ꯑꯄꯤꯜꯁꯤ ꯇꯧꯖꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯩ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯖꯕꯅꯤ ꯊꯦꯡꯛ ꯌꯨ lamdam asida fangliba orchid makhal chamanga romgi manungda makhal 15 di medicinal value leiba mioibada kanaba pigadaba makhal sing oire atangba makhal gi orchid sing yauna makhal kaya khongam pata leiba orchid preservation center da punna hinghanduna thamle hiramasida tom tv gi akhanaba pawda mama Mahusagi fazaba kaya leiba state asida orchid makal kaya marang kaina fangli matangi matung ina umang wamang kokthorokpa asina asoba saitheng amadi fidaba nate forest department dagi fangba report amagi matung ina hauzik fawbada state asida orchid makal chaurangna 500 ki mathakta fangi hairi masigi manungda khongampatta leiba orchid preservation center da hauzik fawbada orchid makal 400 ki mathakta hinganduna thamle hiram sigi matangda orchid range ki range forest officer thangsam thoibaga tom tv ga akhanana unaba amada 1976 ta hangdokiba center asida lamdam sida fangba orchid makhal kaya thamli chaurangna lam hector 50 rom park sauba mafam asida atofada fangdaba atangba makhal gi orchid singsu leiri haiki aina lejariba mafam ase khonga pat leiba orchid preservation center dani हाइरिबा सेंटर असिदा मणिपुर की तोंगा तोंगानबा डिस्ट्रिक्ट सिंगदगी फंगबा इरमदम सगी यामना तांगना फंगबा ओकेसिंग हाइरिबा सेंटर असिदा थमली अमरोमदा सेंटर असिदा करमबा ओकेसिंग फंगबगे हाइबी मतांगदा सेंटर असगी आरओ थोइबना वाफम कया फोंगदोरगली orchid se pamjarbugi waneba akoi kaisu expert sunate tammuba sunate akoina forest ki training sarakpada akoi gi orchid se orchid ki matang na knowledge singan khangakte ba akoina angang mai ngai da uda satpal laini urei kain toroga akoi gi maitai gi lai haraubada adagi sajibu gi cheiraubada akoi gi khungum me lei gumba adagi kwaklei gumba katnarami dana ko lai haraubada adugi lei khara dudane ba akoina ahan da khangise adu hujiti sum khangingbadagi philsida sum tarakpadagi ko akoi gi yam nungai baibo atopa lamda orchid se magi leibham mai hobam se makhal mari leibo orchid gi damakta akoi dadi haili ba hobam mari hobam mari makto akoi manipur da leiba kwaklei angangba kwaklei higok khongum milai yerum lei samjira yauna atangba makhal gi orchid sing mafam masida leiri masida natna medicinal oiba orchid singi manungda melai leisna leinam chaubi samjireisu yauri haiki akoigi manipurensis sinorsis manipurensis haina ko masi manipur khatada phangi haeba ko aduna manipur gi maming loroga thon baneba ko sisu atangwa manungda singe adagi akoigi blue bandha haina maitai ronda hairaga koi kwaklei amu baido sisu magi keno da atangwa romda singe ko adagi ladies sleeper haina akoigi nupi gi khungup male na khungup lei na thole maitai ronda ko aduma leire adagi rinen thera haina akoigi kwaklei angangba sisu ngasai atangwa singdugi manungda challeba ko center asida anouba orchid makhan singsu hapchinanaba honari chingi mafam sing loknung amadi mafam kayada fangliba orchid makhan sing asi mafam amatada punna hinganduna thamba haibasi yamna chauthokchini ngaini haiki hoigi iram sida phangiba orchid se lei phajagera thigera ko kuina satkera saloira masi preserve to haibasi akoigi nation sigi state sigi akoigi property ama
ꯑꯩꯈꯣꯏꯅ ꯀꯟꯖꯕꯅꯦꯅ ꯑꯩꯅ ꯃꯁꯤ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ Umang wamang kokthorkpa asina marang kaina fangliba orchid makansing mangkinanabagi achouba maram ama oirakani masidagi kannanaba punna wakhan taminaba changi tongan ba orchid makansing chaurangna chahungi mathakta leiriba asi haiba center asida yokhatuna thambata natana Manipur ki tongan ba mafam singdagi mioi kayana orchid makansing asisu yengba lakli orchid center asi hena masak thoknanaba ahen mamiyeng yengbagi tangai fadabasu leiri camera person Govin Galoinana paudam jariba Nabukuma Khagokpam Times of Manipur Khongampat Hana koilas taramba lambi nauna semgani haiduna nungchak haizillaga matam kuina thambadagi ufulna khangba ngamdre haiduna Moirang Police Station ke manung chanba thamna pokpi tidim lambi da akanba mongda lambi thingbagi khongjang changsilure tidim lambi semli bani haiduna thakaya uful hauduna leibana khoisauna raba miyamna khanghaudana haunaruba naidana thoraktuna ngasi ayu pung 8 makhairom tabada akanba mongda lambi thingbagi khongjang changsinke adumoinamak lambi thingbagi khongjang manungda ana ayek ising puba amadi mahairoi sing di komthoke Amaromda ngasi asi ibudau thangsingi lai harau bagi mukna lamzel leibana lambi thingbiganu haiduna ibudau thangsing seva committee gi thomi sing laktuna lambi thingniba mafamda laktuna miyam ga unakhe miyam ga yanaba purak padagi ngasi gi oina lambi thingbigi khongjang handokhibane khongjang aduda sarugya khibi laikai dugi pukrambam umabati debina uful hauba henmanbana khoisaunaraba miyamna lambi thingbigi khongjang asi changsilakhibane Adubu ibudau thangsing harau bagi mukna lamzel leibana lambi thingbagi khongjang asi handokle hayeng nong hek ngan badagi lambi semba haudriba fawba matam kaktana lambi thinglagani haike ngasi tawriba banse sorokse matam kuire mi ama sopadungi yanadana loigre ana bagi yanare haide adu matunga losilage haide losinre ising chaibiro haide isingje nomoda ahumda haide company ni unaraga ahumda che ahumtangda saide adui nak get laiba angang adui ahan hat sen me amje ukun me amje na dum kanu tawsile na re loina yamana adui ngasi gi khoina thariba banji ju moyang ka lai thangjing gi achouba lamje muna lai haibagi thabane hayeng nungalaga amuk tawgane Lambi thingbada yaukhibi laikai dugi waikhom ivecha debina fongdolakpada lambi semdriba fawba lai laklabasu sidriba fawba lambi thingbagi khongjang changsilagani haike khalaga koi ngasi bakje handukare kai gumba hayengagi matam kottana koi bantawani maram di kainoda so semdribogi manungda matam kottana koina kana gumba layo ju amo ju laga ju akoi thira do koi balaje Laibak thiba thodok amada laikhidraba Naurem Ongbi Rekha laikhidabagi matangda semkhiba JAC against brutal killing of Naurem Ongbi Thokchom Ningol Rekha Devi gi thawai yaudraba hakchang ngasi lauduna aroiba mathong mangam pangthokre JAC amadi imung manunggi marakta tongan mot leinarakpagi matangda apunba mifam ama ngasi singjamai mathak Thokchom laikai amadi Chongtham laikai community hall da pangthokre JAC na sinduna pangthokiba mifam aduda amuko UCM poirei yauna lamdam adugi ahal kaya susarugya khe mifam aduna tongan ba warep mari laukhre warep sing adugi manungda mi CSC gi langla langjin khangdriba fawba laikai miyam amadi CSO singapuna khongjang changsinba JAC na hana laukhiba warep adu ri afam tawba yaroi JAC gi convener Michael na haikibada Naurem Ongbi Rekha laikhidabagi matangda asengba langla langjin khangnanaba kana honare Mihar asida chenaram gani haina chingnabadagi laikhidraba Rekha gi mapuroiba Dijamani su wahang pahong taunanaba custody de leiri Marak asida imung manung gi maikai degi statement khara pauche singi khuthangda tholakpaji yamna laibak thibane masina miyamda lana uhannaba honare haike lokhali phajabadaba jaithanaba honare masidi ai lotning de JAC ga khoga pura punna chamina gadabani edogo punna chamina bagi mohota haidona ba court khara lakon ubudagi akoi sumba myam se khangba ngamaktabadagi tholapani thoi bangasi gi gatana se masi akoi moi mungda blame tawlate moina to report janing dia bagi namakta koi na tawbani Miyam punba du dasarugya kiba laikhidrabi Rekha gi machanupa Robert Naurem na haikibada JAC na pamba warep adu imung manung na harauna lawgani Mihada sida imung manung gi miyoi chenaram batarabasu kanthok charoi miyamna lana ubiduna tawbasi nungaiti haike
ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯑꯣꯏꯅ ꯋꯥꯈꯜꯗ ꯈꯟꯕꯤꯕꯗꯣ ꯑꯗꯨꯒꯤ ꯇꯧꯕꯤꯗꯣ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯁꯣꯝꯗ ꯑꯩ ꯋꯥꯀꯠꯆꯔꯤ ꯁꯤꯒꯗꯅꯤ ꯊꯝꯖꯅꯤꯡꯕ ꯑꯗꯨꯒ ꯑꯗꯣꯝꯅ ꯂꯧꯈꯤꯕꯁꯤ ꯁꯤꯒꯤꯗꯤ ꯗꯤꯁꯤꯖꯟ ꯑꯩ ꯑꯀꯦꯠꯄꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯏꯊꯛꯇꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯟꯁꯤ ꯃꯊꯦꯡꯅꯗꯣꯏꯁꯦ ꯑꯩꯒꯤ ꯇꯨꯡꯗ ꯃꯥꯡꯕ ꯀꯔꯤꯒꯨꯝꯕ ꯕꯕꯥꯅ ꯃꯔꯥ ꯂꯩꯔꯝꯕ ꯊꯣꯛꯑꯁꯨ ꯖꯦꯜꯗꯗꯤ ꯂꯩꯈꯤꯗꯣꯏꯁꯦ ꯑꯩ ꯏꯊꯛꯇꯗꯤ ꯌꯧꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯌꯦꯡꯕꯤꯔꯒ ꯑꯩ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ ꯑꯩ ꯌꯦꯡꯕꯤꯔꯒ ꯂꯧꯕꯤꯌꯨꯅ ꯃꯌꯥꯝꯅ ꯑꯄꯤꯜ ꯇꯧꯕ ꯅꯠꯇꯅ ꯑꯩ ꯋꯥꯐꯝ ꯑꯝꯇ ꯂꯩꯇꯗꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯅꯥꯇꯦꯝꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Langshin Biraksi Yaisna pre-owned cars government ki registration fanglaba amasung ningthina certified tauraba makhal machugi four-wheeler sing fangbigani yengbisi adom gi apamba gari adom su line car tongba yaragani gari ga mamalga chanana fangbigani Yaisna pre-owned car sangangai opposite to airport mobile number 8259054531 Leisure Adongidamak Salai Mart Home Delivery Service Numit Kudingi Sizinava Household Item FMCG Grocery Item Fruits, Vegetables, Fish, Amadi Chicken School, College Singi Canteen Institutional Amadi Hospital Canteen Supply Masida Sunatana Isagi Usop Taksa Hizanava Function Program Amadi Taksangi Seva Pambiriba Singna Grocery Item Yumda Laina Order Tawiba Yagani Cash Amadi Card Payment Tawiba Yagani Order Tawiba Matanda Lupa Changa Dagi Tatana Tawi Akupa Marol Gidamak Pizza Diva number Asida Call Tawiro Asian Girls Academy class 11 science tamnana bagi admission form thajare school sida qualified oiraba mani mapung phana train torbo oja singna takpi tambiri mapung phana same sarba sukulai folam suna thamlaba laboratory sing sang naina weekly the monthly test pangthokli subject khuding mapan gi expert na counseling piri ngi mangal pibuga loinana fajaba moral character tambiduna lamdam sida nupi sing tha wakhal hanamgi pandam de linkaliba Asian Girls Academy Sagolban NC Road Bijoy Govinda mamang lekai India ki top university singi marakta ama oiriba Assam Downtown University, Guwahati, the Engineering, Management, Nursing, Pharmacy, Hotel Management, Paramedical, the Ming Chanbining Basingna, Sitful Oidringaida Nasimak Lakpiduna Ming Chanbiyu. Admission Office, Assam Downtown University, Babupara, Bosem Lerak, Imphal. Break matungda mayam mukha taram nokchare makhataba pau pizare Manipur Lengakna Government School sing chawkhatana ba kana honarbasu miyeng changpham thopa mafamda yengsingba watpagi mami chawna tari Sotharaba Lengaki School kayagi manungda Sandong Upper Primary School su ama oiri Hiramasida Tom TV gi akhanaba report ama Kumbi Sandong da liba Kumbi Sandong Upper Primary School Lengaki thogjal ngaiba khak yadavana lamdam sigi hogulak liba angang singbu lairik tamhandaba yade haina school gi headmaster na akhanaba khongthang sing lokhot hori adubu Lengak na midyeng changbidrabasu Lengaki School oibana Lengaki credit lofam di oihori maram asina Manipur Lengak na school asida akhanaba midyeng changbagi tangai fadaba leihori school asida angang sahum yangkhai hena mahi masin tamle adubu thong thonau yaudaba flooring tawdaba upulda khumit thumba haibadu yauba classroom ayambada angang sing lairik tamhori primary school amagi laifam thokpa oja masing leite hanadagi watuna lakpana handakta nauna oja mari tharkhrabasu oja masing adumak wathori awatpa oja mention bahonabada Manipur Lengak ngaiduna leiba yadabana school asigi headmaster KH Indra Kumar National Teachers Awardina masagi lanai shenpam putoktuna lanai oja nektuna angang sing bulairik tambi hori RTE gi makhada angang singi fampham thokpa facility khunimak phanghanba amadi midday meal gi matangda akhanaba khutong chaba piba yaba school oi hori leita lairaba imungi angang masing yambana school sang naina kar u yadaba amadi school drop out ta angang masing yam silakpana angang sing mangdana bahaiduna headmaster asina sel lodana boarding amasu salai hori maduda free the coaching taunaba oja ani amadi cook warden ani lanai shel putoktuna ne hori angang singbu lengak na khangbidrabasu mathongni khana angang singbu free and compulsory education haibadu mai paknaba thongdang lahori amaromda asigumbai school sing thiduna lengak na akhanaba thorang lakholabadi Manipurda government school sing nauna hingalaktuna private school gum phagalaklabadi sel tingna karigi private school sing da angang sing thana rugani haibasu miyamgi kholau oihori Hiramasida school asigi headmaster KH Indra Kumar Singh phongdokibada school asigi mahiroi sing asi private school dagi tadanaba kanna honari Lairik tanatana extracurricular activities kaya su semgatnaba honari
प्राइवेट स्कूल का कंपटीशन तौबदा थोइना नोक्तनबा थेंगनबा ngamnanabagi tong competition mayam ama daina makoisi yaholi excursion gumada porkanda nungaina makoida video camera na sanga porkanda makoida talent han da makoisi jagoi isai natragana makoigi haijabi singjabi adugumba mayam sisu akoina talent han of the student gaina torkan School drop out laitanaba free the boarding hangduna lairba imungi angang khudimak soidana lairik tamnaba honari. School gi building matik sadaba thong thongnau yaudriba floor uful thokliba midday meal sang naina phangdriba kyasida lainga ke akhanaba minyeng sanghaningi haiki. Classroom gi facilities ya dugi matik khudong sade hoji classroom flooring tawdaba thong thongnau pandaba adugumba school da koi ji class leitabadi class tawri hoji school learner me apsi kadoge bo makoji class kitang chorpaga drop out torgal loina tokpa aduna masi kannana bagi wakhalonda makanda sumaina boarding si salai bane masi thamisa angang ni phumari manga tani hoji angang chama hena sani hena koi sida pulak pu thamba yai sigi posi sarkar mateng pangbiragadi yengbiragadi hena mai pakani habagi agi aset pa thajaba leijing sigi khudong chadaba se oja sing khudong chadaba se masi ju kitang kon binaba sarkar gi magida pungning sing sinjari leijari basi kumbi sandong upper primary school lani RT gi makhada sarkar gi thangam thoka facility khudima school asida suna phangdri school gi headmaster na sahi kaya gi mamang dagi oja se local gi oja sing hire tawdana ma gi pocket money na puthole hairaga school se run tawduna lakli ma school se gi flooring matik chana tawde iful thangi thongnau ningthina leitaba asiguma government gi school asida manipur government na akamna miyang changbidana waliba award pasing mention biragadi hawliba chhatra sing asigi damakta hena khutung chaw phangani asiguma school ase thiraga manipur laingana changbiragadi mateng pangbiragadi Manipur government ki school hilna bagi achagum baram mo oigani miyam mot phongdoragli widrom sing tom tv bishnupur pawi Imphal East District lamlai kendra gi manung chanba Huidrom village da matam kayadagi fibam chadana leirakhibe mima nadrabi manda amadi apopi pikpi gi pau media na sandokraba matung ngasi chief minister N Biren gi manau nupa N Rajendro Imphal East ki DC Rangita Bali Waikhom amadi Pungdongbam Gram Panchayat ki pradhan L Premna yum ama sabiduna ngasi mama machada khusina khibaga loinana CM HD card pension oina thagi lupa listing amaga chamanga amadi lenga ki yaifa thorang kaya gi kanaba fangankhre ngasi pangthokiba thoram maduga mari leinana social worker N Rajendro na Manipur gi manung hanjinba mafam singda leiriba awana taraba kaya gi wari mediana thijinduna lengak ta khangalakpana mating asi pangmangam libani mediana yaudrabasu leikai da leiriba sotharaba miyoi sing asibu khul amadi leikai miyamna mari leinaba authority singatana biduna lengak tagi mating lobiu haiki adagi akoi district sigi incharge oine leiriba DC na su adagi local MLA na su loina ubungam da ai area sin chaubni na aduga akoi locality sing na su ek haibada laga akoi da kitang hangoi khoi ba leiba mayam do media sing sina maru oina madugi por amakak chaubo rol amakak lobira kanda akoi manipur mayam da aduga leiriba manipur lengak sida daregi honmangam base sigi dang tai media gi sina maru oina akoi gi ISTV Tom TV Impact TV akoi live oina PB base masigi dang tai haninga lekten media sing ahamada thaga phongdok sari yamna nungai base hujik se makoi ni se akoi pension period tha amagi lising am samnga lising songa ka sakhre pension account sangkhrabne tha ani ohum gi sangkhrabne adagi makoi ni line khal akoi gi sim minister gi haksel gi kar amal palaga ni gi ma akoi kusina khre plus ngasi yum siga simaina akoi na tobungam jari se kaino kana media sing ma pal haiba tare hujik phawda akoi media sing na puthorok pada akoi na isana chala tobse plus 50 plus hengre ko sigi dang tai media sing haningai lekten thagali adu sidai aina miyam da appeal amkhak tongning badi karino har kan lairiba loken gi akoi club sing mera paibi sing NGO mayam leiden laikai desu media yaudra su makoina su toba local emeda chala kanda parhana chala kanda natraga se akoi onam sing miyam ngi numit haibam su leiri sida su chala kanda marik chumbari pose pibi ragadi amuke hena koina uda khangdaba leiriba mayam laikai da leiba laikai gi local nadi khangba representative nadi media na su yoksan ngamdaba koina ju yoksan ngamdaba sigum siga kitang puthoraga direct di sida la abawda yabagi pot ngasi di khutong saba leibase simtanga ai media gi through da miyam mateng pangbiragadi
अथुब मतमदा सिगुम्बा कना लेजेद्रबा अवा अना तारबा सिंगसिगी मतेंग पांगबसे हेडोन ngamgadra खनजै Indo-Myanmar border town Moreda Daina Computer Center Imphal gi provider Daina nga sepamna PMKVY asigi makhada leiriba tongan ba scheme kaya gi training center ama Moreda hangdokpaga mari leinana khana neinaba mifam ama ngasi More Police ki IB conference hall da pangthokre mifam aduda More Police ki SDPO Binoy Chongtham More CDO DSP Thomas Thokchom amadi Moreda punna leiminariba tongan ba jati kaya gi public leader sing sarugya ke Mifam aduda proprietor Daina nga sepamna PMKVY gi makhada leiriba scheme sing asigi skill development oina computer hardware mobile repairing handloom weaving amadi atai atopa kaya ama scheme asida yauri masina training tawbada kanaba kaya ama supiragani masida More lamdam asida leiriba tongan ba naha kaya amadi training asina tung koina kanaba pibata natana masagi oiba thaba kaya ama su puthokpada mai pakpa ama oigani haike Loinana training center hangba yaba mafam ama pibinaba CSO singi pungning chingsingkhe PN Regional Institute of Skill Development ki midyang makhada basic IT certification course ama ngasi akampata laiba Ideal Girls College ta hangdokre Thauramadu Directorate of University and Higher Education ke Joint Director L Ivo Yaimana Ideal Girls College ki principal Dr. T.H. Binarani PN Regional Institute of Skill Development ki Managing Director Wangkhairakpam Shriman Amadi Directorate of University and Higher Education ki OSDP Santikumar na athoi balengbirak pasing oina sarugya ke Chief Guest ki oiba warol piraduna Joint Director L Ivo Yaimana ngasi hangdokliba course asina mahairoi singda kanaba kaya piba ngamlagani haike Poirai Leimarol Maira Paibi Apunba Manipur All Manipur Women's Voluntary Association Amauba Maira Paibi Welfare Association Kanglai Park Map Walk na All Andro Youth Front Amadi All Andro Maira Paibi Association Galoinana Malem gi aying asagi khal kaitharakliba sidagi kharadang oirabasu kannabagi pandamda Androgi Panam Ningthau Kangjaibungda u chara kaya thakre Haukiba me kunipanda pangthokiba Maira Paibi numittagi hauduna Nambolgi Irengbam khulda u chara chani hena thakraba matung ngasi Androgi Panam Ningthau Kangjaibungda makhatana ing tappa tangdu leitaba lamdamam oihennabagidamak u chara singasi thabani haina Poirai Leimarol Maira Paibi apunba Manipur gi President Longjam Mem Chobina fongdorakle mahakna makhataraduna aying asage khal kaitharakliba sidagi kannanaba mipung khudikmangna amata oina thaudang lawminaba changi haike ale mase amuk hanma asangba iramdam ayingba santi leba iramdam ama oiba hangnanabagi damakta akhoi androgi chasingna ngasi thawai yauna ngasi palam ningthau garden asida uchara mateng pangwa sigidama androda lebiri bai chakhudingpu laksari ba khoina kai khumna ba uchari loinana matungda asigumba malemgi ainga sa kanbaza androgi chasingju saruk yabinaba su haijari haba wafamje chasingi mafamda thamjari Theatre Mirror Amadi Manipur State Sumang Lila Council gi Lupa Fudong Bachahi Gamari Lenana Tha Ama Chupna Theatre Training Ama Jun Mapandegi Pangthoklagani Haina Padma Shri Awardee Warepana Bana Fongdokre Ngasi Ibu Yaima Sumang Lila Sanglenda Pangthokiba Paugi Mifam Amada Mahakna Makhataraduna Training Asida Art Makhal Khudima Konsingani Training Asida Kanglup ki Khetnaba Thamdana Mipung Khudimakna Sarugyaba Yagani Training asida sarugyaning basingna admission fee lupa chahum amadi passport photo ani galoinana June 8 gi mamangda thazilakpa yagani Artpu pamjaba amadi tampham leitabagi awaba kaya mayok nariba sigi yenglaga training program asi pangthokpani haike Art se kandaba yade akoi culture akoi na ningjeri ba mare bangni bu patriotism yokataba yade nationalism gi idea si pondaba yade haibagi adugumba manungde yam leigare ai haijararo pumna maki subsin jarabada manipuri culture khangbi gi hairadi akoi moirang parba khangadabani manipur gi kumai khangi haiba taraboidi sumanglila gi manungde yauriba moirang parba tradition yokat kadabani madutada bharat ki manungde leiriba magi phurup singi leijariba magi state ki leijariba tongan ba traditional art form sing bawai bu oiro noktungi bu oiro tamasha bu oiro bhan bu oiro ramlila bu oiro kathakali bu oiro and so on mayam se masiga lamba tawada manipur theatre sumanglila ki manungde yauriba
मोरंग पर्व असितना मखोइगा अखोइगा सयेंग थैनरक्पा पांबोंगानरक्पा मतमदा अखोइना यामना माइ पाकना सरुक याबा ngamgani Paugi mifamadu da saru yakiba training asigi camp director Saugrakpam Hemantana training asida mamang thakta taukiba singdagi hena chawnu pangthukpa pami amadi integrity oiba training program ama oheningi haike अखोइना मणिपुर थिएटर तब है थिएटर की मतंग ही रोक मत परफॉर्मिंग आर्ट की मतंग ही रोक मत अखोई कांगलुक जार खाइबदौना है लेको अखोई सिंगी सिनाउसिंग होइताजु अदगी तमदा ताबा माइनॉरिटी सिनाउसिंग होइतारगजु हेक्ता लीला तौबै खुदोंग चाबा फंगदबसु दुम लेयेबको अदु अखोई ट्रेनिंग सिददी कंपलसरी सिंगी सिनाउसिंग हरकनी मुस्लिम सिनाउसिंग हरकनी अद ट्रेनिंग सगी हौरकांदा तोन बसक नाइबसिंग ओइबसु यावरे अदुना सिना अचौबा इंटीग्रिटी की ट्रेनिंग अमसु ओइसे Islam lining jatpa Muslim Ichilenau Singhi Khwaidagi Chauba Kumhayama Oiriba Idul Filter na lakpada Manipur Pradesh Congress Committee ki President Lamdamasida Khundariba Muslim Ichilenau Singhi Mafamda Yaifa Pausel Pirakle Yaifa Pausel gi Cherol aduna makha taribadi Kumhayasina lakpada Kalakpa Yengthiba Mihau Chauba Pap ki oiba napal kayadagi ngakthokpa ngamnanaba tha ama chupna charai henduna pungning wakhalbu laksinduna thabum ama charai helakpa loiraduna nungaiba fongdokpaga iroinana pangthokliba kumhayasina Nungaya Phaba Nungsi Chanaba Amadi Santi Labor Lamdamama Purapo Irasanu Hirakli Thobal District Hairok Talaiba Manipur da Amatangairaba Ningol Club Hairok Nasinduna Hairok Amadi Wangzing Turelda Mosilakliba Sing Asibu Kannabagi Pandamda Ngasidagi Poster Campaign Haudokre Protection and Conservation of Hairok Wangzing River Haibak Pandamda Hairok Champra Thongda Laiba Ningol Club Hairok ki Sanglenda Pangthokiba Poster Campaign Haudokpagi Thoram aduda Thaubalgi Divisional Forest Officer Devala Laifrakpam, Ningol Club Hairok ki Secretary General Khondongbam Sophia, Human Initiatives Manipur Delhi Unit ki Women Coordinator Su ODB, International Model Mayanglambam Daina, Mistress International Best Talent 2018 Tarakrabi Asha Kiran Konsam, Wildlife and Biodiversity Conservation Committee Manipur ki President Rabi Takhelambam Amasung, Coalition Against Drug and Alcohol Kada Manipur ki Vice President Dipanjit Ningthauzamna Mathang Sitna Athoiba Lengbirekpa Sing Oina Sarukyakhi Nupi Macha Sing Tagi Oiba Ningol Club Asina Environment Kananaba Changsilakpa Khongthang Asibu Thagatpa Fongdokladuna Athoiba Thunglen Oikiba Thaubalgi DFO Debala Laifrakpamna Manipur ki Turel Sing Mosilakpana Environment Pollution Leirakpa Sidagi Kalhaunaba Ningol Singna Thaudang Laurakpasi Ngasigi Asina Hanbane Manipur da cheliba Turel Sing asi yamna sokchile haibasi mipum khudingmakna khangnarabu wafamni Turel Sing da thadaragliba amorakai sing asina thokhaliba pollution sing asi ising thakpa yaraktaba laina sandorakpa punumak sing asi unaraba khangnaraba ngaktani National Grain Tribunal da lakpa report ki matung ina India gi oina pollution yamna wanglaba Turel Sing gi manungda Manipur da gi su Turel mapan yauri masigi manungda Hairok Wangzing Turel asisu yauri bani haike Sangai Higher Secondary School gi Tara Suba Kumon Thorangba Mari Lenana Chahi Asigi Oina Pangthokiba Class 10 amasung 12 Parikyada Mark Wangna Fangduna Mai Paglakraba Mahiroi Sing Okre Ngasi Imphal East ki Chumbrai Thongda Laiba School asigi auditorium da Pangthokiba Mahiroi Sing Okpagi Thoramaduda Kosem na Loba Class 12 Parikyada Commerce Stream da Ahanba Position Tarakraba Gurumayum Roboto Amadi Ahum Suba Position Tarakribi Yengkhom Babina Chanuda Selgi Oina Lupa Lesing Yangkai Amadi Lesing Kunmanga Piduna Pongning Thawatki Chahi asigi oina Loyola School Bosem Naloba High SSLC exam listing ani tara mapanda Bisnupurda Laiba Loyola School Kunmanga Suba Position Tawira Krabi Yaishna Khumanthem Amadi Chada Humputara gi mathakta fangduna mai paglakraba Mahiroi Sing Okpagi Thauram ama ngasi school asigi auditorium da pangthokre Thauramadu da school gi principal Cyprian Lobo senior teacher Y Biramangol parents body gi president L Ranjitna athoiba mithung lensing oina sarukyakhe Bisnupur Ward number 8 tagi Khumanthem Dizendro amasung Dina Kumari gi machanupi na chada Maudra Dasmit ahum fangduna kunmanga suba position laurakhabi Yaisanana fongdorakibada Mahak medical line da chatuna miyam gi mateng pangningi apamba khangdoklaga kanna hotnarabadi punsida mai pakpa ngamgani hainasu makhataba singda pausal pikhi So first of all I want to thank my parents, their teachers. I would not have been able to achieve all this without them.
Nothing could have been achieved without them. I am nothing without them. So first of all, I want to thank them from the bottom of my heart. I am going into the medical line and I want to serve the people through that. So I think that's what it matters the most. Hard work is very important for your success. Time management, hard work is very important, I think. And finding a dream, finding a passion for your dream, having a strategy, a plan to work for your dream, I think that's the most important thing. Amaromda mahaki apokpi Dina Kumari na fongdorakibada discipline laina honaragadi mahairoi singna mai pakungamgani haiki. To be well mannered and disciplined. The most important thing is discipline. You have to be well disciplined. Then the main thing is you have to work hard for your aim in life. Thauramadu da saru yakiba Loyola School gi principal Cyprian Lobona fongdokibada school asida mahairoi maudra mari thabada first divisioner humfutara nipan second divisioner tara humdoi amasung complimentary ahum yauba si school asige chauba mai pakpa mani haiki. Congratulate the meritorious students who have achieved great success in their class 10 examination. This is perhaps one of the best results we had recent times, securing one position in the state as well as 78 students getting first division. We are very grateful to the students who have achieved this by cooperating with the school as well as putting in hard work. So in recognition of this, what they have done, we have organized their program and to encourage them that they will be successful in the future when discipline, hard work comes, and also the encouragement and support of the parents. Jiribam gi lamkhai da laiba Jirigat High School da Sarva Shiksha Abhiyan Jiribam District Achievements of Rising Maidan ARM Amade Chief Medical Officer Jiribam Napuna Sinduna Medical Assessment Identification Camp ama pangthokre. Medical camp ase Jiribam District asida laiba hakchangi fibam mimanadraba angang singda karamba teaching aid amadi appliances pigani haiba adu khangdoknaba pangthokpa camp ni. Amadi ngasigi camp asida sarugyariba medical experts singna medical board famduna kupna khanaraba matungda certificate singsu yanthoke. Ngasigi camp aduda teaching aid punna miyoi marifurom da piki aduga certificate oina miyoi humfurom da khusinake. Tharomaduda sarugyakiba ARM gi Assistant Secretary O Anita Devina ngasi pangthokliba medical camp asi hakchangi fibam mimanadraba angang singidamaktani. Soinairaba angang singda karamba teaching aid pigadage haibagi matangda khangdoknaba pangthokpa camp amani. Ngasigi medical camp asi hakchangi fibam mimanadraba angang amadi ahal singda certificate singsu khusinaki haiki. Medical assessment camp asi maruina angang Jiribam district ki manungda laiba soinairaba angang singi medical assessment camp ni karamba angang hingda karamba teaching aid mokoi achan appliance pigadage haibagi koi pandamda sigumba medical assessment camp asi pangthok sabani haiba assessment camp asi Jiribam da laiba koi JTO office ADPO Jiribam JTO koi sarosan gi makhada koi ozara nibla district coordinator ki makhada koi NGO Achievement of Rising Maidan amasung CMO Jiribam haiba hum masina tairap toraga ahan amasung angang hindasu certificate pibagi asumba certificate issue kudak tangasi asi koi som nakanda leiba sisu koi huji huji kanna medical board phamduna haiba specialist expert singasina koi gi ikhat piraba matungda degree piraba matungda asi ga sigumlaba kudak ta koi gi certificate pibagi thorum masung asi program Mamangi Assembly Mikanda Khundrakpam Kendrada NEIDP gi mirep oina mekhal thengnakiba NEIDP gi executive member Thangjam Mohendrona ngase Khundrakpam Kendra gi lawmi singda tractor ama khusinakre. Tractor adu Salai Holdings Private Limited ke chairman Narengbam Samarji ki mating dagi pibani haina Thangjam Mohendrona fongdoke. Kaboi jati gi oina laizariba nat ki oiba fizol sing ngak senduna thamnanaba ngasigi mirolna honaba tangai fadaba matam oire haina All Jeliarong Art and Culture Organization gi president Kamdongai Kamsongna ngasi chingmairong kaboi khulda pangthokiba paumi singa unaba mada fongdokre.
mahakna haiki kaboi jati gi oina tongan tongan ba nat ki oiba thoram singa mari leina set chagada ba fizol sing leiri adubu ngasi gi mirol na mafam matam naidana setning ba fizol set chaba gi hainabi asi thadokpiyo haiki Tarik 1 ko thangjing lai harau ko ta sa ke ba kabui jagoi sai si da sari ba jagoi si nupi na sijina ga da ba firon phi ado nipa na sijina rak pagumba adige phanek chu su akoi kabui ge phanek si masing masu makhan makhan lai adugi wang mada kabui phanek tu di haifet saurak pi rafing yang mode kabui phanek se summan ba munne yeng sulura ga di oida ba jagoi budi kabui jagoi ne hai adige color mayam na heta hapchil laga pangsa sa taurak pa hai bese akoi kabui ge da kitang nungai tab lai hai ta de akoi ge sana pathap firon si mangsil lak pa ya ba ki akiba lai tab na tab kabui ge phanek so sisu yai ne loin pu thok ta redi masi ya dabam lai ba kabui phanek firon costume si sijin na gnu hai ba na tab mafam matam matung ina ako situation sing matung ina sijin na biyo hai bane ꯑꯗꯨꯒ ꯉꯁꯥꯏ ꯀꯣꯁꯇ꯭ꯌꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯍꯦꯛ ꯒꯥꯟꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏ ꯐꯅꯦꯛ ꯃꯃꯤꯡ ꯂꯪꯍꯨ ꯄꯩꯁꯣꯏ ꯍꯥꯏꯔꯤꯕ ꯄꯩꯁꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯐꯅꯦꯛꯁꯤ ꯁꯦꯠꯂꯒ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯂꯦꯡꯒ꯭ꯋꯦꯖꯇꯅ ꯃꯃꯤꯡꯗꯨꯅ ꯑꯍꯣꯏꯅꯨ ꯀꯧꯕꯒꯨꯝꯕ ꯀꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯃꯁꯤꯒꯨꯝꯕ ꯃꯤꯁꯇꯦꯛꯁꯤꯁꯨ ꯈꯤꯇꯪ ꯑꯃꯨꯛꯀ Islam lining chatpa Muslim Chilinaw Singi Khwaidigi Chawba Kumhayama Oriba Idul Filter gi Mangoinana All Maitai Pangal Students Union of Manipur Sinduna ngasi manaba khunai amagi damak haiba pandamda ani suba iftar thauram Lilong Haurebi College ta pangthokre Iswargi mafamda thauni zaba amadi punna chaklen chaminabana thauramadu mapungoiba saktam oikhe damakta soraizam yai mai sinjalang jariba maitai dagi sigi thauram sigi mari lenana Dice the links in Biriba. Nakalamaromda Muslim Singi Chakhen Thalo Silapaka Mari Lenana, after Githaram, All Manipur Muslim Students Organization Amsu Nasinduna, Manipur Press Club the Pangthokre. Grand after Githaramadu da Amsu Githaupuba Sing, Tongan Ba CSO Singi Luchingba Kaya Susarugyake. Aha Otum Chami Nabaga Lenana Nawas Githaramsu Pangthoke. Ngasi nungtil pung ani makhairom taba matamda Imphal East District Police Commando amadi Taruk Suba AR gi apunba kanguna top khongnang khongi area da thiba humba gi thabak chathabada Pripa ki lanmi ama fare faraba miyo yadu basikhong mamang lekai dagi namairakpam kanta atopa mamingna inaucha chahi kuntra taruk apokpa koireng kawe mahak tongan mamafam dagi chahi nauriba angang taruk loop aduda yahan nabagi damak recruit tawbada chenaba misakni haiba khangmangam le hairi Nakalamaromda ngarang nungtil pung ani makhairom taba matamda su Imphal East Commando amadi Taruk Suba AR gi khutpu amana Takhel Bazar gi akoiba mafamda thiba humba gi thabak chathabada su KYKL gi lanmi amasu fagat pangam le haire faraba miyo yaduna nongada kameng khunjaudagi Sagol Sem Chandra apopa mamingna mangang chahi kunithoi apokpa keso kawe Chairagasida ngasi numidang Imphal West District Police Commando gi kangbuna su Imphal gi Hotel Embassy amadi Prince Lodge ki ka singda changduna thibagi thabak chathakre maduda chingnaningai oiba muongda leiramba nupa ama nupi ama fagalaba matungda City Police ta sinakre hairi North East Film Award singi marakta yamna lemzaningai ama oiriba Prague Sign Award ki thauram haukiba June ama amadi anida Assam gi Nagaon da leiba Nagaon Nerawali Stadium da pangthokre Mamang Jahi Lisingani Taranipan da Puthokiba Regional Film Punna Nifu Nipanna Tongan ba Kanglupta Changdamna Badu da Sarugya Ke Thauramadu da Maming Leirabi Assam gi Mamiroi Runu Devi da Lifetime Achievement Award Kusinake Mahakna Lisingamaga Chamapan Marifumapan da Kolahal Lisingamaga Chamapan Marifumathoi da Anirban Amadi Lisingani Taratareta Othello na Chingba Maming Chatkiba Film Sing da Saktam Langke The Village Rock Star Lamjing Lamtakiba Director Rima Dasta Akhanaba Award ama oiriba The Global Icon gi manapi duni kai khumnake AM Television Private Limited ki Chairman Sanjeev Narayan na award ki thauramasi chahi khudingi North East Film Industry sing asi amata oina punsinduna hena afaba film sing puthokna bagi pandamda sinbani haike So this time since Prague Cine Awards is happening in Nagaon, so we all are again very excited
excited, and the whole of ASME's film industry have come here and they've joined. They're performing today. Some few of the Bollywood artists are also coming. So today is the gala night, and I think today this evening will rock for sure, and we want all the support of Knockout people. We used to do with Senior Award. This year we have tried to incorporate a lot of changes, and this time we have a theme. Our theme is Brahmaputra, and the reason why we chose this theme was, Brahmaputra as a river unites the seven sisters, the entire northeast as one. We all live by the banks of Brahmaputra, kind of. We've all, set up our settlements around it, and it connects us as communities, as tribes. So we thought there is no better way to, have a theme, because Praxine Award also earlier it was only for ASME's industry, and now we have incorporated the entire Northeast film industry. I think it's a great platform for all the film industry, means the film of Northeast actually. It's included all the other parts of, Northeast. So it's a great initiative that it has included all the parts of our area. So I think it's a really a prestigious platform for all the film lovers to come here and to perform here. And day by day, it's the increasing trend of these films joining in competition, especially in competition section. It's a great thing for all of us. The mixture of the languages, religions of the Northeast can stay united together. So this time also we have almost 4 movies from Manipur coming, 4 from Meghalaya coming, 2 from Sikkim coming. So a lot of movies in the regional markets have started making now, and we want more and more people to make good movies and come and join in our company. Paugi Martha Natema break amamuk closeri. Mahai Manipur da ahan moina UPSC, MPSC na loba, IAS, IPS amadi MCS na chingba exam singi preparation kakta da yumpham oiba amadi hiram asida khang heraba oja sing kakta na lamding lamtakpa institute ni Mahai gi faculty sing asi UPSC exam gi experience leiraba masa gi subject da mapung phana qualified oiraba oja sing ni Manipur dagi IAS, IPS amadi MCS na singba services ta mai pakpa candidate sing puthokpa haibasina mahai gi pandam ni mahai na exam asiga mari leina ba course khuding ma quality leina affordable oiba fees ta fangali hotna janing ba thawai yaujaba mahiro singi damak makhal kaya gi scholarship ki tengmang su piri lengsin biraksi mahai Civil Services Institute Kwakatel Bazaar Manipur State Transport MST na ahongba nungaiba amasung arapa mafam kayada matam chana yohonduna Manipur gi praja miyamda inter district bus service haudokhrabagi makha tarakpa oina lakliba June gi tarik 5 dagi Imphal to Ziribam bus service haudokcharagani ahongba nungaiba amasung matam chana yohnabagi pandamda changsilakliba MST gi bus service asibu fangnaba praja miyamda advance booking gi kudongchaba amasu pizari masigi damak adom gi apamba seat soidana fangnanaba mangzaunana miyamna MST office Moirangkhomda lakpiduna ticket reservation tawbihau makhatana MST na shuti holiday numita bus hiring tawbagi kudongchaba amasu thamjari akupa marogi damak phone number 9774196710 asida khangbiba yagani Nauka Hearing Aid Center Kumja lising ama chawpat marifom doi dagi hona chai kuntra manga hena Northeast India ahan hearing aid clinic mo ine lerek laba Nauka gi Imphal Center ma hangjare TV ma phone gi konjel loinana nil khongum fam na tabang ngam dagi awaba mayok na dibna al kuding mag wabi rogano Nauka Hearing Aid Clinic nga simak lengsin direktuna completely invisible water resistant amadi rechargeable odaba digital hearing aid hapiu tabang ngam gi pangal wana badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phogoi Sangmam Lekai near Community Hall mobile number na 6000954159 Hello Hello Pakhong ama chalake Chalu ne Chahi amagi plan tawge haradi Oh phau pambi thabiyo Okay chahi taragi plan tawge haradi U pambi thabiyo chahi chamagi plan di Ichabu afaba school da mahai tamhanbiyo Icha kaina
अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा दुम चांग नायना कोचिंग तौहनबा ममा मपागा चा मनना वारक वातेंबीबा जिम एरोबिक डांस फुटबॉल थांगता ममांगदा 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखों करी स्कूल नो स्लोपलैंड पब्लिक स्कूल खोंगजोम चुमब्रा चुम्मे यम खंगिको Yes, only Slopeland Public School, Khongjom. ब्रेक की मतुंगदा मयाम बमुका ना तराम नोकचबगलुनेना मखाताबा पाउ पिजरी मियोय तराहुमदोय पुबा इंडियन एयर फोर्स की AN-32 एयरक्राफ्ट अमा आसाम की जोरातगी पाइखटखरगा मतुंग मफम खंगदना मांगख्रे मियोय तराहुमदोय की मनुंगदा क्रियू निपान अमदी आर्म फोर्सेस पर्सनल मंगाने रशिया दगी लैबा मी खुसुखुलाई अमदी तेंगबांग पोट पुथोक पुसिन तौबदा सिजिनबा AN-32 एयरक्राफ्ट अदु ngarang numit yung bamatong pung 12 minute 15 taba matamda jorattagi pairaga Arunachal Pradesh ki Mechuka Advanced Landing Ground da pung amaga makhaida tagadabani adubu aircraft adu pung ama taba matamda ground station ga pau tanakhi IAF ki M117 helicopter C-130J Indian Army ki ALIS helicopter season aduna laizavi thakta thibahumagi thabak chathari लाकलिबा पुंग कुनमरी असिदा आसाम अमदी मेघालयदा नोंगलै नुंगसित कलोइना अकनबा नोंग चुरबा याय हाइना इंडियन मेट्रोलॉजिकल डिपार्टमेंट ना हाइख्रे नोंगलै नुंगसित अदु पुंगदा किलोमीटर 30 दगी निफु फावबा कनबा याय अमरोमदा नागालैंड मणिपुर मिजोराम अमसुंग त्रिपुरा की मफुम खरदा अकनबा मोंगदा नोंग चुरबा याय सु हाइरे पनबा याबदी हंदकता साइक्लोन फानी लाखिबा मतमदसु आसाम अमदी मेघालयदा युम कया अतिक अकाई नंखिबा लेरबनी कुमची चाही नोंग लेकना ताबगी खुदोंग चादबा येंगलगदी तारकदौरिबा नोंग असिना मही मरोंग सिंगदा कानबा अमा ओइरगनी हाइना अखंग हई सिंगना फोंदोकनरकले अरुणाचल प्रदेश की कैबिनेट ना खोंसा वेस्ट की MLA तिरोंग अबो अमदी अतोप मियोई तराबो हातखिबगी थौदोक नेशनल इन्वेस्टिगेशन एजेंसी ना सिननबा वारेप लौख्रे ईटानगर दा पांगथोकिबा कैबिनेट के हानबा मिफमदा चीफ मिनिस्टर पेमा खांडू ना लुचिंगबा अनौबा गवर्नमेंट ना थौदोक अदुबु यामना कन्ना यानिंगदबु फोंदोखे काउंसिल ऑफ मिनिस्टर्स ना अमत ओइना मिहात अदु अककनबा मतम अमगी मनुंगदा थिजिनबगी थबक लोइसिलगा अतुबा मतमदा अचुंबा अदु पुथोकनबा होनबा हाइना यानखि कैबिनेट अदुना लैखिद्रबा सिंगी इमुंग मनुंगी मियोय सिंगदा एक्स ग्रेशिया ओइना लुपा लाख कुन अदुगा गवर्नमेंट की थबक अममम पिननबा वारेपनखि वाना सावा हैंडीक्राफ्ट के पोथोक सिंग निंगथिना योनफम पिननबागी पांदमदा त्रिपुरा बेम्बू मिशन ना National Center for Design and Product Development का खुसमनना चमिननबा मेमोरेंडम अमा खुयेक पिनख्रे MOU अदु अगरतला गी लिचू वगांदा लैबा Bamboo and Can Development Institute ता पांगथोकिबा खुदसा हाइबा सिंगदा खुसु खुलाई सर्टिफिकेट सिंग येंथोकपगी थौरम अमदा खुयेक पिनखिबनी थौरम अदुदा वा nganglادuna त्रिपुरा की चीफ मिनिस्टर बिप्लब कुमार देव ना त्रिपुरा गवर्नमेंट ना लेसिंग अनि कुनिथोय फावबदा लम हेक्टर लेसिंग 13 पाक चाउना वा थाबगी थबक पाइखतनबा वारेप लौख्रे हाइना लोइनना थबक ओइना पाइखतपसु हौख्रे हाइना सुफुंगदोखे स्टेट अदुदगी थोकपा वागी पोथोक सिंग असि निंगथिना योनदुना सेल थुंगी फिबम फगत हन्ननबा वाखलोंदा टेंडर तौदुना मार्केटिंग कंसल्टेंट थमगदौरी हाइनासु महाकना मखाताखे हौजिक अमुक सानबगी पाउ फंगबिगनी तेंथा खोंगबाल वेलफेयर एसोसिएशन तकवाना सिंदुना मे 12 दगी टीम 13 ना सरुक यादुना हौखिबा तेंथा खोंगबाल मल्टीप्लेक्स ग्राउंड चथरिबा तकवा ट्रॉफी 2018 गी ngasi sanakibagi hanba match ta लेफ्सन लुवांग संबमना CFC लमदिंगबु पांजिल अहुम सिनोदा माइथिबा पिख्रे अदुगा तोपा मैच अमदना तोलहई FC तेंथाना NYPC थौबालबु पांजिल तरुक मरीदा माइथिबा पिख्रे ngasi nungthil phone kiba pauche singda kari kari maru iba pau yaw kibage habdu mayam puna ming taminasi Kanglei Park Maira private school kiana sendong gi damak khallaga afaba mahiroi lerega laik tamhan bagi thabak sathare Govindas Tidim lambi ni thina sembi da bagi thamna pokpi da miyam lambi thimbi kongjang sangsil lure barak amasung makru thong ani gi lambi sing angak pamo ong da fatre kudong thiningai oire
स्पिरिचुअल हॉस्पिटल खुतक्तगी थिंजिले KKL पोस्टर कैंपेन होदोखरे मणिपुर सरकार तोंगान तोंगानबा साइकिल लेन थंबिनबा दाबी तौरी कंगला पाव JCILPS na yum changduna nan Manipuri sing khangduk na honoragani sign board kalibari iramba sing chingthakre private school sing na afaba mahiroi sing khallaga leibase laibak chibani Govindas konthojong World Bicycle Day pangthokre Pandam yellow missing kannaba poster campaign hodokre lamnam sigi mafam singda mayang na makhugi ming thonjilamba sign board sing lawthankhre rongwai fruit ki fizol amadi jagoi isaibu mioi khrana lana wonkiba condemn tawi RSOM maral leiba mioi sing pungni phuni palgi manungda fana matam thakre tongal la lawluk ohungi la lawu manga fare World Bicycle Day mai lena Minister Karam Sham Scott Kaluna na office kakre lambi sebi dabi lambi thinure police ka mungna khre hayengdi matam kaktana ban tawrugani paujel mioi ba khunai ga thadok dana laklaba cycle thogduna saukhat lamjen da yawminarsi Sham Manipur gi khwadi motpa turen mapan gi manungda hairok wangjing turen su yawre devala tha amasupna theater training course pangtholagani basic IT certificate course hogdokre Nishana Kunai the Piri Basaking Matang the Kananakre Manava Sahi Shidagi Martian Art Meet Pangtolagani CM In Aisamo Yankai Tidim Lambi Matam Kutan Tinglagani Kunjashi All Bicycle Day the Minister Karam Sham Cycle Dogun Office Kakre Solar Tower Hitters Nakre Loisilakpada Maruiba Pamu Kana Pizari Thang tabu malem gi miyam da masak takna bokhona bada lengak na hen ba biling changlagani haina Chief Minister and Biren Haikre Apun ba senfam lupa crore tara humdoi changna sagadoriba Imphal Railway Project kumja lisingani kunithoida mapung fana loisinaba pandam thamle NCDC state asida linkhatnaba thorang loire amadi cancer hospital su hangnanaba process loirakle DPR thakre haina health minister Jayanta Kumar na phongdokre amadi warol tara yawba wall poster thetpagi khongjang changsinba hokre JCILPS na tumina khak leitri haina students wing gi convener Dhana Kumar ningthaujana haikre Miyoi tara humdoi puba Indian Air Force ki AN-32 aircraft ama Assam gi Zorat tagi paikhat khraga matung mafam khangdana mangkhre Ngasigi wenadi matang asida Manipuri Paulo Sinjare Paumieng tabiri ba mayam punumakpo ASHAPRIYA na mukana khurumjari